जानवी पुंसी खोंगुरोय येंगु यौरेने पाखंग इरमदम अयगी जानवी पुंसी खोंगुरोय येंगु यौरेने पाखंग इरमदम खुरुम जौपामुबी नगो खुमना चिंगलोन थाकनुंग nganthoi mamau oglibi aigi imani aigi janvi punsi khonguroi yengu yaurene pakhang iramdam yengu yaurene pakhang iramdam lâm đây sang ban chinh mai na yeng lak li nang bu mata san ning Sebenarnya semuanya pun ada yang solo. Lakukan lah, ayo kau pada nak. Tahu no, tahu. Ayo, ayo. Tahu no, bayi. Lepo. Ayo, center tak. Lepo. Anda kau itu ni film pada siapa mau kurus awak no. Ada nak, siapa? Ayo. Ayo, okay. Ayo. Jalan. Honpot pusan bahore lauro pasing yausile oh tham yausile nó cái tôi làm nó Ya lo hai mathakka Later. Hoi lối ra phụ mà này. Ôi. Aduh mau. Lepas ni kena boleh apa no? Ay pang mana? Hey, nanti memori ni kayak noise saya mah. Pusat lo. Kanan pesanin biro. Ya. Ke kanan in biro pasana. Thars bite to. Ko.
Kain biro fazana. Three hours later. Bor tholak khadai. Nungsiye si ubada. Nako, yang map orang map. Nanti map. Jatra pupu hin tholo. Jatra pupu tholo. Sao? Ai do video là hoge tao ngai da. Lâu way. A few moments later.
ꯌꯥꯝ ꯌꯥꯝꯃꯤꯖꯥꯠꯅꯤꯅ ꯌꯥꯝꯃꯤꯖꯥꯠꯅꯦꯕ ꯁꯤꯗꯤ ꯇꯦ ꯇꯥꯏꯝꯒꯤ ꯂꯣꯏꯔꯦ ꯇꯧꯁꯤꯟꯅꯤꯁꯦ ꯍꯥꯞꯆꯤꯜꯂꯧꯔ ꯕꯤꯍꯥꯏꯟ ꯗ ꯁꯤꯟꯗ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯦ ꯅꯨꯄꯤꯈꯩꯁꯦ ꯀꯩꯅꯣ ꯑꯆꯥꯄꯣꯠꯁꯤ ꯅꯪ ꯍꯥꯟꯅ ꯑꯩ ꯅꯪꯒꯅꯦ ꯁꯤꯅ ꯄꯂꯥꯎ ꯌꯦꯟꯅꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯈꯥꯏꯗꯣꯛꯑꯒ ꯍꯥꯏꯕꯁꯤ Kena pemana bing tak tahu nanti. ꯑꯩꯒꯤ ꯆꯥꯅꯕꯤ ꯄꯨꯟꯁꯤ ꯈꯣꯡꯕꯨꯔꯣꯏ ꯌꯦꯡꯉꯨ ꯌꯧꯔꯦꯅꯦ ꯄꯥꯈꯪ ꯏꯔꯝꯗꯝ ꯑꯩꯒꯤ ꯆꯥꯅꯕꯤ ꯄꯨꯟꯁꯤ ꯈꯣꯡꯕꯨꯔꯣꯏ ꯌꯦꯡꯉꯨ ꯌꯧꯔꯦꯅꯦ ꯄꯥꯈꯪ ꯏꯔꯝꯗꯝ ꯈꯨꯔꯨꯝꯖꯧ ꯄꯥꯝꯃꯨꯕꯤ ꯅꯀꯣꯛꯈꯨꯝꯅ ꯆꯤꯡꯂꯣꯟ ꯊꯥꯀꯟꯅꯨꯡ ꯉꯥꯟꯊꯣꯏꯔꯤꯁꯦ ꯃꯃꯧꯕꯨ ꯑꯣꯛꯂꯤꯕꯤ ꯑꯩꯒꯤ ꯏꯃꯥꯅꯤ ꯑꯩꯒꯤ ꯏꯃꯥꯅꯤ ꯑꯩꯒꯤ ꯆꯥꯅꯕꯤ ꯄꯨꯟꯁꯤ ꯈꯣꯡꯕꯨꯔꯣꯏ ꯌꯦꯡꯉꯨ ꯌꯧꯔꯦꯅꯦ ꯄꯥꯈꯪ ꯏꯔꯝꯗꯝ ꯌꯦꯡꯉꯨ ꯌꯧꯔꯦꯅꯦ ꯄꯥꯈꯪ ꯏꯔꯝꯗꯝ ꯂꯝꯗꯝꯗꯩ ꯁꯪꯕꯥꯟꯅ ꯆꯤꯡꯃꯥꯏꯅ ꯌꯦꯡꯂꯛꯂꯤ ꯅꯪꯕꯨ ꯃꯇꯥ ꯁꯥꯅꯅꯤꯡ Cina party. Dama mia no wala ore mo Sube. Mana? Kamay teroge? Kamay teroge? Kamay teroge? Ay am chai haiba. ꯑꯩꯈꯣꯏ ꯖꯤ ꯏꯅꯥꯎꯖꯤ ꯋꯥꯃꯟꯗꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗ ꯋꯥꯃꯟꯗꯅ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯃꯥꯖꯤ ꯃꯌꯥꯝ ꯋꯥꯃꯟꯗꯅ ꯈꯤꯇꯪ ꯇꯦꯁ ꯇꯧꯒꯦꯅ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏ ꯏꯅꯥꯎꯖꯤ ꯃꯌꯥꯝ ꯏꯅꯥꯎꯖꯤꯒꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯁꯨꯡ ꯁꯤꯌꯥꯔ ꯀꯃꯦꯟ ꯄꯤꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯃꯦꯟ ꯄꯤꯕꯤꯌꯨ ꯏꯅꯥꯎꯖꯤꯒꯤ ꯑꯩꯗꯤ ꯏꯁꯦꯟꯅꯤ 이나와 이제 야래. 저기 유튜버. 그거 또 됐어. 그리노 이제는 그거 또 비도 해로. Laitanga si Tagem Pomane yen thong mane si katanga mana plau lai traba akhoi plauje akhoi nupa mamanaba adagi nupi mayunggi ahlaman nupa mayunggi yam zaman na kon tawgi bane aduna ka kitang lang madi yam lang kufu mari mangani thamtari je ko aduleda mamai tarak pagi ni se akhoi gi inau si ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯅꯤ ꯃꯌꯥꯝꯒꯤ ꯚꯦꯖꯤꯇꯦꯕꯜꯒꯤ ꯑꯣꯏꯕ ꯄꯣꯠꯊꯣꯛ ꯑꯗꯒꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯇꯥꯗꯅꯕ ꯀꯌꯥ ꯍꯤꯗꯥꯛ kaya ꯂꯥꯡꯊꯛ ꯄꯤꯔꯤꯕꯅꯦ ꯏꯅꯥꯎꯁꯦ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯅ ꯌꯦꯡꯉꯣ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯣ ꯏꯅꯥꯎꯁꯤꯅ ꯑꯗꯨꯝ ꯃꯇꯝ ꯐꯔꯇꯤꯂꯥꯏꯖꯔꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯣꯔꯒꯥꯅꯤꯛꯀꯤ ꯑꯣꯏꯔꯁꯨ water supply kaya ꯂꯣꯏ ꯄꯤꯔꯤꯕ ꯉꯥꯛꯇꯅꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯃꯦꯅꯦꯖꯔꯅꯦ ꯁꯤꯅ ꯃꯦꯅꯦꯖꯔ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯂꯨꯍꯣꯡꯉꯤꯕ
ꯑꯩꯒꯤ ꯏꯁꯦꯟꯁꯤꯒꯤ ꯃꯌꯥꯝꯕꯅꯤ Nisi Enterprises ki manager Khomdam Sivananda Mitei. ꯃꯩꯇꯩ Am I right? Sivananda, am I right? Manau, Malti. ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯑꯗꯨꯒ ꯑꯩꯒꯤ ꯉꯁꯤꯒꯤ ꯏꯅꯥꯎꯄꯥ ꯑꯃꯁꯨꯡ ꯏꯅꯥꯎꯄꯤꯒꯤ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯖꯔꯅꯤ ꯑꯃ ꯂꯥꯛꯄꯁꯤꯗ ꯇꯥꯡꯈꯠꯂꯛꯄ ꯑꯁꯤꯗ ꯆꯠꯂꯤꯕ ꯑꯁꯤꯗ ꯃꯌꯥꯝꯅ ꯋꯤꯁ ꯇꯧꯕꯤꯔꯝꯃꯨ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯖꯔꯤ